ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ MLA TS ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯔꯝꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯄꯤꯅꯕ ꯌꯨꯝ ꯑꯗꯨꯗ ꯊꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯔꯦꯠꯈꯨꯜꯒꯤ ꯈꯨꯟꯖꯥ ꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯔꯦꯠꯈꯨꯜꯗ ꯂꯩꯕ ꯅ꯭ꯌꯨ ꯒꯣꯜ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯏꯔꯦꯝ ꯍꯤꯃꯦꯟ ꯃꯩꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯠꯇꯅ MLA TS ꯂꯣꯀꯦꯁ꯭ꯋꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯤꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯣꯏꯕꯤꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ CHEI TS ꯂꯣꯀꯦꯁ꯭ꯋꯔ ꯁꯤꯡꯍꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯔꯦꯠꯈꯨꯜ ꯈꯨꯟ ꯑꯁꯤꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯈꯨꯟ ꯀ꯭ꯂꯕ ꯅꯤꯁꯥꯕꯟ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯒꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯑꯩꯈꯣꯏꯃꯛꯁꯨ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯖꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯕꯗ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯑꯣꯄꯣꯖꯤꯁꯟꯗꯁꯨ ꯂꯩꯕ ꯃꯔꯝꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯩꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯨꯅꯁꯨ ꯂꯥꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯍꯟꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯄꯥꯎꯖꯦꯜ ꯑꯁꯤꯃꯇꯪ ꯅꯧꯂꯨꯞꯅ ꯅꯤꯡꯁꯤꯡꯖꯔꯤ꯫